Yaisnagi passport to sumambadai Yaihen thong hangaga zangai Yaisna kaino mai ka da lairam drisna washroom daga laijala Yaihen taha washroom gi thong do hangdok tuna zangai Yaisna wakhal ta duna phi hongaga lairami Yaihen thong fat hangaga zangak padanda Yaisna na ima huran bakana no Nupado ikai khangdagi tunglom do onthok machinda thokpa wa ma hairi khujido temperature high oina temperature wangi alert lakpa yane ai complain tawge Yaihen masagi video amanami ai hen bakari su tokhi blaiti masa matomda kai no nganga washroom gi thongdo gamlaw na lonsilam laga thoki Yaisna yamna wana thong se yadrabane Yaisna nupa duna hanafau yengamdana thoki baduda yamwana aina lemna tharoi nang mi gi awama masak khangdaba nang aina lemna tharoi haisine asunna Yaisna masinda swalaga thongi punado mana ngamnaba hangto aga tholai Yaisna na adumaina wana tholakpada ubada Mr. Yaihen sensilai Mr. Yaihen nang aina lemna tharoi si hairaga sangsilai aduga Yaisna do gyan mangduna Yaihen da ngathakre masigi matung Yaisna do manung da ifandana Yaihen da seva tawbidana favor do hanthan khre Yaisna tanza do da mangami Yaihen Yaisna gi faisap singkhatpi aduga Yaisna gi makhutuna Yaihen gi maido airaga hairai as yamna hawniye si hairaga soirolo lamaga amutum thakre Yaihen sora sangma ma hondoktuna masando handolai mathangi numini Yaisna mikap tholaktuna aise anoba mapu amale Yaisna mamin uisilaga yawalai nganbagi kok thengnarure Yaisna wakhal khalai as ai nupa masu laira male ado kaigino mangi makoksina asuk yam pi isina si hairaga nganbada konseli tanjada kadada Yaihen su changai Yaisna khangpre khangna nangdi sida kaidawriba nganbase ngarang nangi seba tawbada yamna wajakrabane langano aiha tumjasane Yaisna Yaihen na hairiba wado gyan taba ngamlamde Yaihen breakfast fazana semi Yaisna di mage kado nglanglanga lairambadanda pungagai Yaisna na khara likhatna ngarang kai thodok thokia aduga nangna egi yumsida lairamisna kaiye adubura aina nangi kasu seme aduga barum su sembire Yaisna barum palakpadanda gyalai ningsinge ai ngarang iruzaba loiraga Yaisna mana ngarang tawkhiba gaido mari ningsingaktuna wa hairambado chaplepi ikai khangdagi makhanda yengthai night ki dress helaga lairambadunda sat hairai ai gi dress he nang hongdo pirira mane Yaisna sagot ke tawi amukasu ikai duna asawbado phathagi nganbasu tumba hogotuna Yaisna gi manakta sangai nganba aine nangi birthday do yawba ngamhodre nang saunu ko ado nangi birthday yahodre na ngasidi nangi apamba mahayo
aina piradabane. Ama hekta yabra. Nangi apambe hekta piradabane. Aina hayo. Mama. Yaisna mami to lauthoga yengi Yaihen masagi matau khangmanina misina makhatlaga lai ngan mana amu makhatari nang sia ai mama oi papa me ha ai se nangi mama oi papa me ba Yaisna Mr. Yaihen da amu yang Yaihen yengdaba saraka sada thaaga lai aina pini haikrabani ado nang aingonda mama haina amda kaune dadi mama haune nungdangi matamni nganba mapada darna phamba hori mama pami mama piyo nangonda ngasai sangsu piraba nangna mama tang kauraga toaga adudi tuksa taba wata tabada nganba saugalai nakanda lairiba mapagi fondo langagi hairaga dap tawri soire tawnu fondo mapagi aru pot yam yawbane Yaihen masabu tapna thema nganba ngasi ti potharase mama do hayeng ibani ayuk ngana chalaga lawrase bako mathangi numita mapa masa ani do sak manana black suit ka tawraga Yaisna hoigi thonganda Yaisna tholok pangai rami Yaisna na tholok pada ani do yam posta na lairamba tuda wah nupa se nairame ngasidi nangna khangdraba male aise style oi bane khar do chanjelo oi haitare Yaisna ngan bada mo sili ngan bada haiza bani ai handsome ngan ba Yaihen khuiraga mu lai hawi adugi matungda Dr. Yaisna chana batause nangi ngasigi patient ngamba khakta oirabane atai patient singdo atoba doctor singda sinarabane wahai da tamada Yaisna sum tawraga lay Yaihen makha tarai birthday dinner su to hodre adogi nganna silapa program ne isu khangde mana hairakpadune aisu namdana senta zaraga laisne sase Yaisna do nganna silakpa program ni haibadida nokfet tawraga nganna silma program ne haba sathoga loredana nganbana poirega ngasai wari sanakibado ningsinga Dr. Yaisna se nangi mama oi ningadi noigi papa moi ani se naksina handaba yaroi naksina naba khotnaga dabane adugi plan singduna nangka kaloi na silage nganba nokfe tawjari poni asamna poirena silakiba plan aduga loina na nupa nupi ani do nganbana game sanafam amada lakle poirena khalubana moi ani se game puna sanaminarabadi kharada oirabasu naksinarani khalubani adubu game se Yaihen gi araiba ko puthokduna Yaihen matomda sanaba loikre yam nungaina sanagena changubani game se sakta nangna loina manghale kokta duna ne sigi game se sanabadane ka sidai sum tholok pangamdana horen na mitarabone laidoi nangna upai leite Yaisna Yaihen wado he hairakpaka amu khuiraga tokre Yaisna do nganmana seliba ahama plan se fail oiduna ani suba plan da gosam game saba famduda amu thajilai Yaisna game sanaba mafamdu changakpada khara kirap tawi Yaihen hairai kiradi mapala leiramodna BPM pokhai khine wahai do tamada
Yaisna sawalai mamangi game dusu Mr. Yaihena loina nei khaikibani adugi wakhal nungai ta lairibani Yaisna na manakta lairiba butsingdo udaba haurai karigi but aibu but yamna kibagi type ta but saraga lairama mayamdo Yaisna na tana phu bhawgalai sir ai thabak toge ai but sabrabu sibam khakna siba tare ai sale sir ani suba plan se fail orbanina ngan bana poirida message tharami kaka makha taba kari step lokhasike poirei message to hek phangmaga plan anoba ma sen ba hokre makha tarakpada Yaisna amadi Yaihen moi ahumdo garden wai kari wai tawba mafam amada lakle mafam do hek yorakpaga ngan mana paramate devier do makhanda tanza yenga fatlang thai Mr. Yaihen nangan base senaramo ai magi te devier se khula age papa inge hoi papa nangi free lawruge nang sida lengna leiram ko ngan ba mapa hek sakhi baga nakandagi poirei tholotuna ngan ba do kaurei ngan ba ai se lai la o ngan basu poirei gi manak tamna chen khre somdana Yaisna do te devier kholuraga lakpada ngan ba leiram da bada thengnare Yaihen su free lawruga lakpada ngan ba leiram da bada da bungang da khre Yaisna pakhatna ngan ba kai te laige nangbo ngan ba nangbu ta bro papa na kauri se taradi amto khomo ngan ba somdana poirege ngan baga se Yaihen gi gari leiriba adomda oina lakle ngan bana selakpado magi tupi jo ta hore haina hairei poirei Yaihena pakhatana ba kudakta ani da photo ama kapminare aduga Yaihen da message thajinkhre somdana Yaisna amadi Yaihen ngan bu koi thiri poirei na message tharakpado Yaihen na yengi tanza da Yaisna na ngan bagi tupi ising da taraga leibadu ure Yaisna pakhatna ngan bagi tupi taribadu da chongthakre Yaihen khambaga nanghaude ngan ba ngan bado poirega somda punna leire engona message thare Yaisna khara tapthara ani do ichot khei gari khampam manak tala gari da su amuk leiramdre dress khara thamamaga chakre phone da tawraga gari thar o hai kadabadu su ngasai ising da songthabadai phone da su off takre nupi nupa ani do ahing ama couple saraga lek patarami ani do thenga thengsilakpasida chakti loina lamnarabani tanza da Yaisna na megi puthorei Mr. Yaihen megi se khara zamina rasla o sigumba zapase isang phadongande ai zaroi nang za da bangam brayenge Yaisna megi don sapaga wangna thangkatlaga nupando I mamangda lena sai Yaisna na zamado haudo mandana Yaihen chopstick ama paikhatlaga chaba horei sana Yaihen na hairei adu yamna pangi du kai kinoba gyan men ta da khai ising du hekta chongthakhiba nanga sa ising do kyam lui haiba su khangba nate adu yam sing sin ri do kai kinoba ai do ngan ma gi tu pi targa leibada da akhatuna dum chongthakrabane ado ai am da khande ngan ma bu ka thoradi haidana tawbane ado ai naga khamhaudradi nang patu da koithi thidoriba Yaihen gi wada tamada Yaisna khara finglap tawna ai se angang singi doctor makoi bu senaruro makoi ka thurage na thaba asa janga iba hoi mayam na budi ekoi se apipa doctor ne surgery tawba ngamde na khanbiba ekoi se angang mayanga pungsan sanaraga nungai ne leramgani khanbiba apik pa masa mayam siga loina
तासिलगा अखोइना चेंदबसु यादबा साइड साइड तगी लाइबा फैमिली की प्रॉब्लम से मोइना खंबिदमा अदुबु अखोइना सिनफमसिबु पामजरुबा कौबनिना आगांसिना नोंतना तौरगा कौरकपदा अवाबा लोइना काउथोपगुम तौई अदुगा nganbaga aiga ahanba thengnabadasu adum chana thokre yaisna na ngangiba mayamdo munna tarba matung yaikhena yana tapna hangai ado nganbagi mama oibadi ondabra wato tabada yaisna haifen noklaga nganbagi di asema mama lairadadi wahaina tabada yaihen maithong do sat hanjin ki thengju thenge tumna badorse mathangi numit ni yaisna lamdagi halaklaga laizaga wari batai tawbe sengna hayo nang Mr. Yaihenga anaw wari masagapra khallabani hoi hoi Saktanung sitamada amuka hen hengkale wada tamada laiza is aidi wakal ga ayo rikasda seran turan si hairaga yaisnagi makokto haifet illi laiza da mu makhatare e ai leitaba kanda saise Mr. Yahendo yamna uina hainaba atuda ai dinoi bani pulap pai robai khalure yaisna magi sabam thokpa asapoto adum charga lei laiza phone bu thoktuna yengi post anova ama thagatpado hek thengnarure outstanding youth award ki thanel haina thabado yaihena pura kalthakibado utli yaisna ngakna yaihena nongma haikiba wado ningsinga I nangi maramda aina khangdaba amta laite mathangi numini yaisna office ta lai yaisna thabang lakpada thanil amadi thanil ga khangna khiba nupi dogi hek thengnarure thoina yam karimna na yaisna da haire thanil nang thanil so promotion kare magi promotion lokthokpa oina anob hospital amaso sangarani hospital asigi director ai hek pokpa baba party asida somsu yobinaba invite pirakpa adugi hekta haijarabane congratulations ai soitana lakani si hairamaga yaisna so thoklai asigi matung laizaga yaisna ga dress laiba marketing lai matamasida laizana haire director gi masanupi nupa bhabida adudai henba dress khairaga sakadabane makeup sine aroibida tokhaigadabane si hairaga anindo dress thiminei somda yaihen mapa masa su invitation do phangduna yamna post ana loisinba hokre propose ring box amaso thorang tawi asumna yaisna su black color gi dress alai nganba mapa masa su party mafam yosilakle tanja asida nupa phabi dugi karana mu horai yaisna sibu ikai ba pina batawri microphone ama pairaga lawri thanil na thaba promotion phangja basa se yaisna gi aso mating nani haidi adona bega pibi badagi hona zaki bani haizariba adudagi tinarami ba miyamdo chawchaw langba horai thoina yahenda mo onsilai Mr. Yahen yaisna se adom gatatana punbasu thengnaje adom di isa su laibire media da su yaisna noi ani gi matangda tonga masu santokpa ado ngasi hospital sangabagi party sigi khudong saba laujaraga tonga sigi matangda amta haibiram da bahaijari si hairo yaihenda microphone da pi yaihen ina khunba masani aduda sunate asoba company mge CEO ni miyam na so masa khangnaraba misak amani
Yaisnado afawidugi wada ikaiduna lairingai Mr. Yaihen gi karamba wa akanba amamu hairakadoriba nungsa thiningai ni Mr. Yaihen microphone da tapna lawi aduga Yaisnagi makhutto chetna paiseli maya mamangda aduga hairei Yaisna khoyani hengo henga tawba koimin saminaba tawbase asengba ipamjade wada tabada Yaisna mamaida nonthaduna laikhre somda nupi aphawidudi nofekasu tawripo ni Mr. Yaihen mamit anido Yaisna da muna yengei adubo aigi proposidi Yaisna na soidana yabirakani thajai asi hairaga Yaihen ring box to puthorlei aduga Yaisna gi khoning thomacha da tapna sijilbi adugi matungda Yaisna gi makhwangda kolaga khamjin jingsinki aduga ki samasa satpiki Story Collection channel asibu like share subscribe comment sungsoi soidana tawbiramo soi khilan khibe yarabasu viewers khudingmak na ngak